ngasi gi oiba tongan tongan ba page kharagi posting collection tawbagi manungda iduningthau hairiba page asina phongdokpagi matung ina cookie in Sadar Hills na hairiba ase makhogi demand fangdri fawba lambi phawraga maitai chanan ba yaroi hairini haiba wafam asina ahan boina kudol tamjari amadi soiki lankibada loktak mapau updates ki mekaidagi ngakpiyo haibaga loinana video asibu mengta bidi punamakpu ramno okjabaga loinana ikai khumna uchari cookie in Sadar Hills na hairiba ase makhogi demand fangdri fawba lambi phawraga maitai chanan ba yaroi hairini date 8 March haibadi ngasida government amadi maitai na national highway free oina chananaba plan tawri misi mina asuk yamna thoklaba matungda aikhogi demand pidana sumaina lotion ba yaroi hairi madugi damak area khara haibadi bungpi block phailengmon block cycle block southwest block Tilang block ki mafam singda lambi chatpa yadana ba yung khoiding gi nupi amamam thorak kadabani participate tawriba singna black color gi dress set kadabani mayam pulap gamki faida ayuk pung taret ki mamangda pun gadabani chak ngana charga lan gi phibam da lakadabani numit asida market institution hangba yaroi labuk ta thabak chatpa yaroi hayeng gi tawgadaba plan balance ship singna mangjongna na takpi gadabani haire nupi singa sina lambi thalaga makhoi gi tungda bom nongwai paiba cookie militant amadi balance volunteer na laigadabani haire peace asigi makhatana maitai alliance consortium amadi thadau inpi manipur da peace hanjin hananaba afaba thorang joint declaration asibu yaningdaba phongdokladuna churachandpur da base tawba cookie armed militant group UKNA na thadau inpi da peace initiative asida yaugdana ba khangalakni kanigumba thadau inpi na UKNA gi yathang indaba taragadi cookie landagi thadau tribe makhai loina taktholagani hairi nakala maromda nungthil pauksi gi sifongma oiriba kangla paudagi lokhot charaga thamjage miyamna lambi chatpada thingba pigani hairiba kangbusingi mathakta laingakna action lakhot kadabani haiba MP Bimol gi wafam thamjage Lok Sabha gi member Professor Bimol Akoijam na haikre miyamna maning tamna lambi chatpada athingba pigani hairiba kangbusinga sigi mathakta laingakna kanba action lakhot pham thoe wafam asinga se chingjangmai chingam thakta leiba urban primary health center chingjangmai gi phibam yingsinba lakpada mahakna phongdokhibane Imphal West District ki DCM Rajkumar amadi district asigi CMO L Joy Kumar yauna satkiba yingsen khongsat aduda MP Professor Angomsa Bimol Akoijamna national gi oiba health scheme sing center asida mapung phana salaini brahaina yingsen maga loinana center asigi doctor nurse amadi staff sing unaduna wari sanakhi yingsen khongsat adu loiraba matung hauzik lamdam asida oiriba phibam gi matangda pawi sing na hangba wahang amagi pakhum pina duna mahak na hai lengakna state asigi lambi punamakta ayat apan amata laitana satok sasin tholigani haibasi taramna oi khongthang ase hauzik lamdam asida thokliba irang ase mahoksagi phibamda hamjilaknabagi khongthang amani haina lawi state ama leibagi mapangal phudoktuna lo kaina thabak torokpa khudingmak laksinana ba honaba mathau tai marak asida lamdam asigi miyamna state asigi lambi singda satok sasin tawbada thingba pirakliba kangbu sing asigi mathakta lengakna kanba action lakhot kadabani garang gabanaga urabada su hiramasigi matangda chanaba thabak sing pakhatnaba taksilable haina su mahakna makhataki hauzik lamdam asida thokliba irang asigi woroisin puraknabagi matangda palladuna MP Bimol na makhatana hai irang asigi saitheng phanglaba IDP sing masa masagi yumda hanjinba ngamdri fawba irang asigi woroisin purakne haiba yaroi kangluk khara na kangluk phurupta yumpham oiba ideology na bang tharaga manipur tugaina ba honoriba ase manipur khakta natana India kaina bagi khongthang amani kangluk phurupta yumpham oiraga administrative structure ama semna ba honoriba ase tawpham thoktaba amasuni asigumba thong asigi mayokta aikhoina lepkadabani haina mahakna makhatana maitai alliance ka thadau inpi manipur ga unaduna warep taruk laukre UKNA na thadau inpi da kehlakre haiba wafam thapjage manipur da thokliba kangluk ki irang tha kun gani thoi mapung pharak laba matungda thadau kangluk ka manipur gi tongan tongan mafam da leiba maitai gi apunba ama oiriba maitai alliance amasung thadau kangluk ki apex body oiriba thadau inpi manipur ga ngase New Delhi da unaduna tongan tongan ba warep taruk lauduna maitai ga thadau ka punduna state asida tangdu leitaba laknaba laukiba warep ta state asida any cookie tribe haiba se ST list gi lokthoknaba warep ama thadau amasung maitai alliance ka punna joint state statement da thadau inpi manipur gi president James thadau amasung maitai alliance ki mahut sinduna thabak tagi potharaba major RK Jaljit na punna khuyek piduna pinakhre ngasi New Delhi da thadau inpi gi president James thadau ga maitai alliance ki president Sagol Sem Birmani anina luchingduna yamna singthaningai oiba mifamna laukhiba warep taruk asida hairibadi ahan bada manipur da leiriba tongan tongan bakanglupsingi manungda amaga sense of unity
community integrity respect tawnabani anisubada community sing amaga mateng pangnanabagi damak machang oiba community ama semba mamangaidagi punna laiminaraniba community sing NRC update tawba Manipurda sasinaba nomenclature dagi any cookie tribe hairiba ase ST list dagi lokthokpa thadau community gi identity ga cookie ga yachinhandabaga loinana kal animakna community identity da misidentification tawbadagi lokthoknaba haiba wafam kaya amata oina yanaki amarom daga si New Delhi da maitai alliance amasung thadau NP ga state asida tangdu laitaba puraknaba kanglu asina tholaktuna mifam pangthoknaba tawbada cookie militant group ama oiriba United Cookie National Army UKNA na mifam asi tawdanaba thadau NP gi luchingmada kihelakpa thongbu thadau community international amasung thadau student association anina condemn tawbagi chirol thorokli chirol asina makha taribadi ngasi New Delhi gi Bishar Yuha Kendrada thadau NP amasung maitai alliance ka Manipurda tangdu laitaba laknaba amaga nungsi sanana punna himinanaba mifam asi sinbada cookie militant group amana thadau gi luchingmasingda kihelakpa amasung mifam pangthoktanaba hairakpa asi freedom of speech amadi mi amagi right chingnam thanaba tarokliba asi condemn tawi hairi makha satharakpada National Highway 2 amadi National Highway 37 da pochai puduna lakpa gari Imphal na thunglari hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chamaga mogdraga mapan amadi chahunga mogdraga nipan hairiba lambi asida apanba yaudana pusilakre makhatana pochai pusilakpada khudongthiba thoktanabagi chinangai oiba mafamsingda security force na akanba section tharang lokhatki Manipur district punamakta pamdaba thodok thoktanabagi chinga masung tamda puna checkpoint samaga nipan hangduna achat ong sing sek tawbagi thabak sathakre haina Manipur police control room na thadorokpa chirolamana khangalakni makha satharakpada nungthil pause gi chepong ama oiniba pauning khondagi lokhatcharaga thamjage khalakniba naharol singda mama lebak nungsibagi ihul phawonba mathau tai haiba lasemba sara jawbagi wafam thamjage Justice Committee on Anglo Manipur War 1891 Martyrs and Freedom Fighter of Kanglaipak Manipur gi Trelak Suba Mapok Komon Tonomga se Jawaharlal Nehru Manipur Dance Academy gi auditorium da laikhidraba athobasing gi photo da laikshu khatuna ikai khumnabu utpagan loinana pangthokre thoram maduda Rajya Sabha gi MP ining thole semba sara jawba renowned historian Professor Naurem Joy Kumar JN Manipur Dance Academy Imphal gi director Pukhrambam Bilas amadi Justice Committee on Anglo Manipur War 1891 Martyrs and Freedom Fighter of Kanglaipak Manipur gi chairman Jaichandra Kothong Jamna athoiba mithulan sing oina saruk yakhe thoram aduga mari leinana Rajya Sabha gi MP ining thau leisemba sara jawbana phongdokkibada lamdam asida leiriba inkhalakniba naharol singda mama lebak nuksibagi ihun phonba mathau tai loinana matam adugi athaubi singna lamdam asibu kananaba hotnabada lauramba thaudang sing adubu inkhalakniba naharol singda khanganduna nationalism gi wakhalon lehenba tagai fade amadi chahi ama khara hena leiriba MP gi thabak tawbagi matam asida lamdam asida leiriba miyamna apaba tawriba thabak sing adu tawba gamnaba su horanjage haiki thoram Justice Committee gi chairman Jaichandra Kothong Jamna haikibada Manipur ase center government chalaiba state ama oire miyam gi bihut oiriba sing government chalaiba gamdrabanina MLA leibagi atha thoktre miyamna bot thadaraga karaba matungda makhoibu imaleba ki thabak tawnaba thakibane badugi wangbada masagi wakhalon da yumpham oiraga power boundary gaida Manipur kangkhong chaire barabaduna MLA sing masana khangna resign tawba matam yaure Union Home Minister Amit Shah na chair longduna phomkiba mifamna Manipur da thokliba wathok asina maram oiraga chatok chasin yadriba ase yenglaga Manipur gi national highways amadi state highways sing hayeng tangni pandagi chatok chasin yarani haiba wafam adu athingba piriba sing matam sana serak pihaudrabadi yadi haiba ama khangadrabadi India lagakpu balem gi miyamna noknaragani maram aduna matam sari gaida terrorist maru fangna mutalase India hairiba lagak asisu British ki makha pona laikhe Manipur da su British ki makha pona laikhe adubu India dagi Manipur da mata oiraga su British dagi ningtamba hana fangkhe haiba se India lagakna khangna chatlabadi Manipur ase kaidonungda awaba taroi mitopna ladarakloi gasi Manipur gi mathakta lan tariba kangbu ase kanano makhoi kadai dagi lai haibase loina khangnaraba wani hairiba mitop sing asibu India na awang nopok lamdamda makhoi bu khulai oina sisinane masina maram oiraga Myanmar na leiba chin cookie sing asina Manipur ase makhoi gi mapa mapu na thambinaba lam amagi maongda Manipur gi history semdoktuna India gi constitutional right sing phangnanaba narol na Mizoram da law na changduna Manipur gi mafam sinba thungna saksinkhre Manipur da sagjafam longduna British ki matamdagi leiraklaba cookie amadi anauba chin cookie singna India gi house number pinaga voter sanjile Aadhaar card paisile amadi scheduled tribe ohenduna leire loinena saksilakliba cookie sing asina mahum bharaba matamda maitai gi mathakta lan tawraga Manipur thugainaba honare haiki Paukse ase gi makha
ताना गवर्नरना खुलाई पिखलकनबा मतम थाबा हेक लोइखिबगा अकनबा ऑपरेशन चथबा हौख्रे इराक मनुंगदा लाखिबमदि लोना यादबा मओंगदा पाइरिबा कुचु खुलाइसिंग पिखलकनबा गवर्नर अजय कुमार बालाना थाखिबा मतम गरांग नुंगथेल पुंग मरीदा हेक लोइख्रबा मतुंग सिक्योरिटी फोर्सना अकनबा मओंगदा ऑपरेशन चथबा हौख्रे सिंग अमसुंग तमगी मफम कयादगी नुंगबा यावना कुचु खुलाई कया सोगतपा गमख्रे हाइरि मणिपुर पुलिसदगी फंगबा पावगी मतुंग इना हाई स्टेट अमदि सेंट्रल फोर्स की अपुनबा टीमना इम्फाल वेस्ट इम्फाल ईस्ट चुराचांदपुर काकपोकपी थौबाल कक्सिंग बिष्णुपुर जिरीबाम अमदि टेक्नोपॉल डिस्ट्रिक्ट की तोगान तोगान मफमसिंगदा ऑपरेशन चथबदा नोंमै कुंथ्रागा तरुक यावना तोगान तोगान पोखाइबा याबा मचाक मथुम कया रिकवर तौबा गमख्रे लोइनना लोन यादबा साजिंदुना लेरंबा बंकर तरागनिथुइ थुगाइख्रे हाइरि अमरोमदा मणिपुर पुलिस की डीजीपी ओइना थौपुरिबा राजीव सिंगाना खुयेक पीदुना थदोरकपा चिरोल अमगी मतुंग इना इम्फाल वेस्ट डिस्ट्रिक्ट पुलिस एसडीओ की ऑफिसर इंचार्ज इंस्पेक्टर गुणचंद्र चनामना ओइरगनि हानगी ऑफिसर इंचार्ज ओइना थौपुरंबा इंस्पेक्टर खुंद्राकपम पाथौ मैतैना कक्सिंग पुलिस स्टेशन की सीआर दा लेरगनि हाइना गवर्नर थोकपा चिरोल अदुना खगलगनि मखा चथरकपदा अरोइबो ओइना नुंथिल पाउसे की चिफोंग अमा ओइरिबा पाउजेलदगी थमजगे मसम कक्थलगा सैफम नाइना फुदुना पुखरी मपालदा थदरमलगा सुसाइड ओइना उहनबा यारोय हाइबा अर्जुन की वफम थमजगे इमुंग मनुंगी नुगाइनदबा थौदोक ततना थोखिबदा नतना मपुरोइबा अमदि महाकी इमुंग मनुंगना बदनाम कया तौदुना हाटपने मसम कक्थलगा सैफम नाइदुना फुदुना पुखरी मपालदा थदरमलगा सुसाइड ओइना उहनबा यारोय हाइना लाइकिद्रिबिगी मबुंग सिंगथाम अर्जुन पेंदबा फोंदोरकली दिगांगै मनिंग लेकाइदगी मालो मखा तेरा खातु निहलदा मयुम पादुना बच्चा अहुम लेरबी चिंगथाम दिगोल थोकसोम ओंबी मतौलेबी चही निफु मपुरोइबा थोकसोम तोंबंगसी अयुक मालो मखा लेकाइगी पुखरी अचौब मपालदा सीदुना तारमले थौदोक असे अयुक की पुंग मंगा का मिनिट कुंथ्रा मरीरोम तारकपदा लेकाइगी मियोइसिंगना नुपी मयुमदा पाव पिरक्खिबनि हाइरि थौदोक अदु एक्सपर्टसिंग लाक्तुना येंसिलबा मतुंग रिम्स की मेल संगदा पुरक्खिबनि हौजिक फावबदा नुपा मयुमगी मियोइसिंगना पोस्टमार्टम तौबगी अयाबा पीबा खुयेक फावबा तौनबगी मी लाक्तना लेरि रिम्स की मोक्ता पविशिंग उनबा अबदा चिंगथाम अर्जुन मखा ताना हाई मालोम तेरा खादा वाटर सप्लाई साबगी नन मणिपुरी सिंग यामना लई थबक सुनी मयुमदा सेल पुसिलकनि खंगदना यू थक्तुना लेरबा इसेन नुपा थोकसोम तोंबाबदी महाकी इमुंग मनुंगी मियोइना इचन नुपीबु नन मणिपुरी अमगा मरी लेनि हाइबगी दमक बदनाम पिसिंदुना सखंगदबा मियोइसिंगदा मखोइगी इमुंग मनुंगना पाव पिसिंदुना थासिगी मरीदा नन मणिपुरी अमगा मैतै पंगलगी नुपा अमगा फारबा मतुंग यानबा अमा पुरक्तुना नुमिदांग तदरखी इमुंग असी ngasi था मरी मंगागी ममांगदगी खना चैनबा तोइना थोकपा इशन नुपीगी फनेक फावबा लुपा चनी दा योंदुना बच्चागी अचापोट पिजनबा होनरंबा थौरी पिसिंदुना सिजरो थदोकलंबा फु सैदुना मपामदा कयरक हना लाखी हदक्तसु इकुइ कुइद्रिगैदा मतौलेबीबु लौबा लाओ हाइना नुपा मयुमदगी पाव पिरकपसु लैखे महागना हाई इचन नुपीगी सेंदल नाबा पुखरी यौद्रिगैगी लंपाकता तरमबदि नाबना पुखरी मपालदा तरमे बसिदा नतना नुपा मयुमगी मियोइसिंगी नथैबा पौकुमबदि मतौलेबीगी मसम मतत मतत कक्थलंबा पुखरी मपालगी सिरीदा हिपलगा तरमबा हाइबसे इराकनबा नत्ते मथंदा सिजनबा होनरंबगी ममी तादे मिसी एसिगी चपचाबा लंगला लंजिन पुथोकनबा मतम चाना पोस्ट मदम तौबियो अमदि चुम्बा वेल पुथोकपियो हाइना मखा ताना मतौलेबीगी मबुंग इंथाम अर्जुन मखा ताना फोंदोखि हाइबो फबसि थमजरगा ngasi gidi matang sai da losinjari